mayai kaba nisadagi ngakthoknabagidamag sana khonabada hena mai onsilasi haina Consumer Affairs, Food and Public Distribution Minister Karam Shyam ngasi sajing awang lekai da leiba nauna saba badminton court ama hangdokpagi thoramda phongdokkhre Naga Pistok ki waroshin gi manungda kari yauri bage haibadu miyam da khangalu haina mini water supply tanker singna rally satkre Ngarang numidang pung 12 makai khara helakpa adwaida Imphal East ki Porongpat Police Station gi manung chanba telepati da mapanggal leiraba ID ma pokhai bagi thodokta chamaga kunsuba BSF battalion ge personnel ahum asopan nangkhre soklaba personnel singadu Jennings Hospital da laikan akhre Manipur Students Association Delhi masana sinduna nifan suba freshers social meet lisingani tarmapan gi thorom pangthokre Kokomine lauthoki bakhongjang sagoladuna ngarang Bisnupur Awang Auto Owners and Drivers Association amadi Bisnupur Kha Auto and Drivers Association sinduna auto rickshaw singi oiba rally ama satkre Manipur Sarkar gi Department of Textiles Commerce and Industry na Mani Tax Fair gi mawngena naurem thongda gi lamboi khonang khong phawba gi akoiba mafam singda lamtu sit sangkhre Ethnic Community Development Organization IPSA amadi Noya Bazar Maitai Lekai na sinduna Reception and Cultural Exchange Program ama ngarang Silet ki Noya Bazar da pangthokre Numit nini sumna sathagadaba Shillong Autumn Festival ngarang Umiam da leiba Water Sports Complex da hogdokre